कोको मिना लुसिंगदुना संगाई फेस्टिवल की मेन वेन्यू दा प्रोटेस्ट तखरी टियर गैस कापद मी अहुम सोगले कोको मिगी थौपुबा मी एनी पुलिस ना फाजिंखरै स्टेट असिदा हौजिक थोकलिबा कांगलुक इरांग असिना मरम ओइरगा IDP सिंग लाइफम जाफम खंगदना वाना लेलिंग स्टेट असिदा संगाई फेस्टिवल पांगथोकपा मरम सादी हाइना ngasi कोको मिना लुसिंगदुना फेस्टिवल असिगी मेन वेन्यू ओइरिबा हता खंगजेबुंगदा थोमजिंदुना अकनबा प्रोटेस्ट तखरी मियाम की इहो अदु लक्षणना होनाबदा पुलिस का साउंड मुनखरे टियर गैस कापगी थौदोक तो मियो अहुम असो अपनंग लाइदि अमरोमदा संगाई फेस्टिवल पांगथोकपा यानिंगदे फेस्टिवल असि बॉयकॉट तौवी हाइना ngasi IDP sing tungan relief camp sing wakat mi pham jatakre ngasi nungthil pung ama khar helakpada tungan ba maiki ani digi koko minalu singlaga sangai festival gi main venue tamna sangai festival haina thab banner go loidana kholaw kya lauduna satakhiba protest aduda IDP amasum tungan ba lup kya gi miyoi sing saru yakhi protest adur saru gyari ba singna we boycott sangai festival IDP sing mayu mai kai hanba yadana wana khangni festival to bu yaning de haina kholaw kya lokhi loidna protest aduna main venue security force na thattuna makhatana protest thaba thingna bkhona bada nakal ani ki marak yamna sawna muna bathoki loidna police ki mai kai digi miyam ki ihawadu lakshana ba tear gas round kya marum kakhi thaudu odu protester ohum aso apan nangki matung tarak pada mafam adu yamlaba security force sing thomjilaktuna miyam gi ihawadu mapung phana control tokhi amaramna sangai festival pangthokpa yaning di haina ngasi tungan relief camp sing the IDP sing wakat mi pham satakre langol da leiba alternative housing complex satakhiba khongjang adu saru gyakhiba more degi IDP moirangthem asarani na phungdokhibada pia lenga asina lamdam asil santi leire mausa gi tangdu leitaba फिबम अदु हंजिलकली हाइना फेस्टिवल असित सरुक याब लाखदुरिबा मपान गी मियोय सिंगदा उटननबगी दमकता नमदुना संगाई फेस्टिवल पांगथोकनब होनरिबसि यानिंगदे IDP सिंग हाना खुदा लैता हंदना फेस्टिवल पांगथोक यारोय गवर्नमेंट मसागी तोखम तोप मथौ नथैरगा फेस्टिवल पांगथोक मरम सादी सही अनि हेलब इरांग असिना मरम ओइरगा लेफम जफम खंगदना वाना लैरिबा IDP सिंग वरुसन हाना पुरकलबा मतुंगदा फेस्टिवल अस पांगथोकबियो IDP सिंग फेस्टिवल अस पांगथोक मरम सादी हाइना फोंगदोकलिबसिदा कनागुंबा सिंग संगाई फेस्टिवल थिंगदुना मखोय युमदा जंगनबा ngamlagadra haina hanglamba yai dubu hauji oiriba phiba masida waroisin puraktana sangai festival pangthok maram sadi IDP singi sangai festival sina lumna lobagi mami ama tari bas yading di haiduna sangai festival boycott tawbagi khongjang asina miyamna support tawbi waiki Samorau High School gi relief camp na su IDP sing na sangai festival pangthok yaning de haina wakat mi pham sataki khongjang aduga mari leidina turbung bangla dagi sabung bab radi na phungdokhibada IDP sing gi lairibi issue asi loisina bohona bagi mahutta Sangai Festival hena thawai yauduna festival si pangthok taba yadi haina sarkar gi maikei digi honna rakli basi yaning de Sangai Festival di samarak tawbi ai dubu hena maru oidibidi IDP sing hana yumda hanjana ba hona biwaki Amaromda ngasi Sangai Festival main venue da kokomi na satakhiba protest aduga mari leidana police na kokomi gi IPR committee gi convener oina thaupuri ba L Jayanta amasum S Devatata ani phajingkhre hauju phabu makoi kadai de thambagi haiba sabsana khangdri Khoirambal kaithel yauna mafam kya ra Sangai Festival pangthok yaning di haiduna miyamna pak sangna wakat mi pham satakre Sangai Festival pangthok yaning de haiduna Khoirambal kaithel phammi singna irang horakri Khoirambal nupi kaithel sinpham amadi saktam kan manup yauna yamlaba ima iben singna play card na singba paiduna khongjang adu sangsingki wakat khongjang adu saruk yakhiba Khoirambal nupi kaithel sinpham amadi saktam kan manuki president ke santi na hai lanjen aduna leiriba miyoi singa sina thengnariba awana da mating pangbi muhutta Sangai Festival pangthok no bohonari bisi yaning de thokhibi irang adu masagi mayu mai thadok pikraba kaya sisu relief camp kaya mama masa masin manaw kaya wana khangdun lairi masigi sumatakta national highway sing satok sin taw bayadana wana lelingi serakta festival pangthok matang sadi aki festival si pangthok laga Manipur si bhoksa gi punchida hanjille haiba malem gi miyam na santokna ba thong sa thabai yaro haina makhata na phongdokhi Sajiwa relief camp na lairiba IDP sing na ngasi Imphal Ukhulambi gi Sajiwa jail haijin pham mapar satakhiba wakat mi pham baduda relief camp na lairiba sing na masagi mayumda hana hanjina ba honagadabani madugi matung Sangai Festival pangtho amadi national highway ra satok sin tawba yahalu madugi matung Sangai Festival pangtho haibani sing wahi iba placard kya siznaki
wakat mifam aduna saruk yakiba ikau sadu koireng da thokiba irang aduna lanjen aduna relief camp asida lairibi takelamam ebe yaimana fudorkibada relief camp da lairiba sing asi sanga dagi hena tonba miyoi sing oina laurabra haina penaba wafam tamki relief camp da lairiba sing masa masa gi mayum da hanjin halaba matung festival asi pangthokpa yagane ki festival asi laingang IDP sing yoiba tongan ba thausil kyai ya alabasu saruk yaningluba phawdi hainasu magna makhatana phongdokhi akampa state asida peace amani normal si laitringaida santi oiba Manipur amani haibadu udnaba Sangai Festival si pangthokpani Sangai Festival pangthokpa yaningdi haiduna ngasi akampa relief camp gi IDP sing sit and protest akhri sit and protest asigi manung sana IDP sing rally ama satpa horakpada police na athingba pibadigi rally edu police na athingba pirakpadigi makhatana salankhitri ngasigi sit and protest adu saruk yakiba IDP sing phungdokhibadi IDP sing na taliba demand ni makhoi masa masa gi mayumda hana hanjil halu ngasigi matungno festival pangthu haibasini ngasigi sataki bu wakat mi pamaduda we boycott Sangai Festival free movement first next festival haiba placard kyasu paikhi Thawbal Manipur lengana hayengdagi tawgana hena silib Sangai Festival asigi mayokta Thawbal kaithil da suma sing yamlaba imai bill sing tholaktuna national highway paning da leptuna kholaw kya lawki numit humni gi khongsata RSS ki lusingba Mohan Bhagawat ngasi Imphal thunglari numit humni gi Manipur khongsata RSS ki lusingba Mohan Bhagawat ngasi Imphal thunglakri mana ngasi Imphal gi international airport thunglabada RSS state unit ki mekedi gi harawte am okre organization ki centenary celebration ki mari lendana lakhiwa lusingba sina ngasi Imphal West district ki Singjamai police station ki manung sanba konjang lekai da leiba party asigi state office da RSS Manipur unit member singweba close door bifam ama ahan boina pangtoki madugi matung Imphal Valley da leiriba civil society group singamadi akhangai kya gulu singba sing unaduna interaction pangtoki hari numit humni gi khongsat asigi saruk ama oina BJP Manipur Pradesh ki lusingba singamadi MLA singasu unaduna wari sanaramgani Tuan ba mafam singdasu satuna IDP singi hausik oiriba phibam yengsinbaga loidana singamadi tampaki naha sing community ki lusingba singamadi prominent citizen singa lakliba nomaisung numita unagane hari panbayawadi RSS ki lusingba Mohan Bhagawat Manipur thukli birang sigi mangoinana kumza English singani ga kunda Manipur laklam khibani phaubai mai thaba haibis lawmi singbu mai thaba ga sap mane serak pi pham thui ojit phaubai mai thaba haibis miyoiba sathaba khwaidigi sawa singnaba amani asiguma thawong asi khwaidigi tahoidaba thaba amani kum amagi sananaba kangluki lal marakta yamna wana honaduna law khawraga lawukta paiduna thamba phaubai mai thariba sing mari leinaba singna pharaga serak pi pham thui law mapunasu lawsan lawbiganu haina light minded group LMG Manipur gi secretary Ojit Sor khaibamna phungtokri haribo wafamasi haukiba November 13 ki numidang minungsi leitana paiduna thamba phaubai mai thadok pirambadagi awafamna tariba namarab ningol kayen paibam ongbi khomai se humdra mapurebe laikhidraba khomai gi mafamda LMG Manipur lupa lising tara mating pangba sat khongsat amada LMG gi secretary Ojit Sor khaibamna phungtokibani ngasigi tengbang khongsat adu group asigi advisory board member Sobita Mongjam lusingki khongsat adu group asigi secretary Ojit Sor khaibam publicity secretary Rakesh Naurem treasurer Kunjakesur Mangsatabam assistant secretary Surendra Ningombam amadi Surjit Ngangom PK Huirongbam Boynau Maibam Sanatombana singba maruiba member kyana saruk yaki CBI branch hangdokri Imphal East ki Mantri Pukri da leiba Civil Secretariat Complex ta State Bank of India ki New Secretariat Imphal branch hangdokri hairiba SBI ki anuba branch asi Union Finance Minister Nirmala Sitharaman haukiba November 13 da virtual ki kuthangna sangakraba matung ngasi finance ki commissioner N Ashok Kumar na miyam ki dama hangdokhibani thauramga mari leinana Ashok na hai financial literacy watpana maram oiraga miyoi kyana sel mangbadagi awabam phamtabagi masidigi kanba ngamnaba bank ki asobu thaudang lai maramaduna Manipur miyam na financial literacy hen lehanna ba honabada CBI na asobu thaudang lawbiyu haina appeal tokhi NIA gi case singi trial tha taru ki manung na loisinna ba sentana judiciary ga loinana thaurang ama yathokada bani SC tungan ba case ka mari leina NIA na pharaba sing matam sangna bail pidabadigi victim yauna imung manungna awaba masu khudong sadaba kaya mayuk nari besi thingnabagi dama sentana judiciary singa loidana NIA case sing tha taru ki manungna loisinna ba thaura ama yathokada bani haina Supreme Court ki Justice
Surya Kanta Justice Uzal Buyan amasum Justice MK Singha ki bench amana direction pikhi haukiba lebak pokpu numita bench asiki maikaidigi haikibada NIA ga mari leinaba trial sing hena thujun hananaba maru oina tha taruki manungda masigi trial sing loisinanaba 60 ama malhanba pami maru oina nation amasum public ki mayok sathaba crime sing sianaba accuse kya ama matam sangna BLP da wasina maram oiraga PNW gi wakat kya ama lahi maram aduna dedicated NIA coaching accuse adu viral mode appear tawba ngamnaba amasu maram zadana hearing adjourn tawba thingnabagi damakta Wi-Fi service yaunu matik sawi infrastructure sing thamgadabani Ministry of Home Affairs ki maikedi akhanaba NIA court ama lingbaga loinana mari lainana additional solicitor general Aishwarya Batina Supreme Court status report ama hangover tawbagi thoramda Apex Court asigi Justice Surya Kantana wapam asi khangankibani additional solicitor general na pikhalakhiba status report adu Justice Surya Kantana dil tawba bench asina ningthi na study tawraba matungna mari lainariba ministry na propose tawriba plan asigi matangna lakadoriba mathang tha December 13 hearing sathagadoriba asigi moinana sabsaw thoranga pekhanaba honagadabani Justice Kanta ki maikaidi ki Delhi High Court su regular casing exclusive NIA court sing sathanaba hotnaroidabani Delhi High Court hauzik NIA case yankai pending da leiri haribe NIA gi case yankai asi Delhi gi Patiala High Court nifugo nipana duga Karkaduma Court na anini additional solicitor general SD Sanjoy gi maikaidi gi makhata na Apex Court asi thangkiba Ministry of Home Affairs ki maikaidi gi exclusive court tara griti phawba thamna thorang tori adubo haribe sing asigi space asi hauju khudaki oina thamna bo hona badu khudong sada ba kya me unari haina thamki adubo court ki meke digi exclusive court sing sigi damak permanent oiba building sadina gi mongoina matam khara gi oina government gi building sing da thamna ba authority sing gi meke digi hona gada bani haina direction pikhi Sangai Festival yauri haina governor takhatlam laga Susindro mapana sakhi Handak Manipur ki governor na harne ki minister N Biren Manipur Legislative Assembly TH Saitrabata yauna unabada Sangai Festival mapung phanaba mating nirakpada Khurai Assembly constituency ki MLA election them Susindro di governor Sangai Festival yaubang ngamlo hena taptana takhatlam laga Manipur ki mapana sakhi governor na MLA sing kauraga kokomi amadi IGP sing gi mapung phathanaba wafam kya marum phongtoki adubo khongsat adu saruk yakhibe MLA sing na matam yamna tienba masum hauzuki matam na Sangai Festival pangthokpa pamdaba mi mayam yaubanna makhoibu tainabada awaba oigani haiduna yamna kana MLA kharana governor da phongtoki MLA Susindro na sauna wa ngangbadu governor na tapthanaba khan kheri IDP sing khunda laita handuna ing tapa phibam hana hanjin hangadabani TIM Miyoi lising kya na mayumda hanjinba phangdabigi awaba mayuknari sera sida Manipur lengana Sangai Festival pangthoknaba thawang lakhulakdi bisi yaningdi haina thadau inpi Manipur na thadorakwa sirola mana phongdorakli sirola sina hai miyamna pamli bisi IDP sing masa masa gi mayumda hanjin handuna state asida mapung phana intaba phibam hanjin hanabagi matangda road map ama puthokpadini hausi oiriba phibam masida tourism festival pangthok matam sadi miyoi kya na lanjena duna leiringere tourism sa khot hanana bani haiduna Sangai Festival pangthok piyaningdi sel tunge phibam phagat hanana bani masum tourism sa khot hanana bani haid ing tapa purakna bigi tharang na thaiduna thamlamba sumdi lanjena duna leiriba miyoi sing masa masa gi mayumda hanjin hanbigi mohota festival pangthok na bokhona bade hena pukning sang bayaning deki lengan IDP sing khunda leita hanabigi thaurang kya laukthokhi bigi matangna sirol sinai lengan laukthuraki be thauranga state asida oiriba phibam masig sana daba kya marum lairi hauzu phawbada imung kaya khunda leita han khrabagi haiba mayek sing phongdorak pariti lupa crore chamaga marfu sijunaduna IDP singi yum kaya miyamna sakhrabagi haibadu su mayek sing parakti state asigi tuwan mafamda lairiba camp singda awatpa ngakta ngairi lupa crore sani gi yankai sang IDP singi yaifana ba thorang lakhotkani hariba sidasu mayek sing daba kaya marum yauri hari Sintha lepiyu sit and protest sarug yabiyu kokomi Manipur masa singi phangpham topo punamak matlaga thamlingai gi serak Sangai Festival pangthopiganu haiba lengana tabidrabanina hayeng miyam na sintha lepiyu aduga mafam punamak ta miyam humna sit and protest sarug yabiyu haina kokomi na thadorakpa chirol amana phongdorakli lobasigi convener khuraizam athobana khuyek piduna thadorakpa chirol amana hai tourism festival gi damak miyam gi right
ikai khumnaba amadi security gi mantiknaba tawrai harau kumai gi weba thoram pangthokthringai da misa miyam da fundamental rights sing mapung phana phangan baga loina ning tamna sirok sin thawu ya hanga dabani tongan relief camp sing da laibi internally displaced person IDP punamak masa masa gi mayumda asu angam yaudna hanjen hanga dabani Manipur gi mapam punamak ingta pa phibam lehan ga dabani masu misa miyam gi kholau namthana ba khona bigi thawang khutak lep ga dabani haina siro sina phungturaki miyam gi apa mi ki mayokta president rule ngana Sangai Festival pangthoknaba thawran lokhatpagi matang sirol sina hai miyoi lising kyana lanjena dunu leiringe masum mapung phan ingta pa phibam hanjen handring gi sera sida harau kumai gi thoram pangthokpa miyam gi apa manati president rule ngana miyam gi apa madi kholau thauksada ba galoina Sangai Festival pangthokna ba khona raklibe thong si yaning da ba phungdo poina hayeng state si gi phum puna makta miyam gi sit and protest gi khungjang saksina ba phirep lorakpani miyam na su khungjang si ma pung phan so saruk ya biu Sangai Festival pangthoktriga gi mamang na miyam gi fundamental right phangan mana hena maru oi haidi lamdam asigi miyam na ikai khumna ba uliba iningthau lasemba Sanajaoba gi geta themting asangba IPS na satharam liba thong gi matangna Manipur gi governor aiba sirol pishinkhri amadi themting asangba gi matak action lokhat pa yaw na suspension tawbiu hain iba sirol ama su pishinkhri report asida iriba sina Siri themting asangba IGP nam hangna satharam liba mathong huktaba setting MP Rajya Sabha amasung Maharaja Manipur gi oiriba Sri Maharaja Sanajaoba shemba amasung maki security personnel singi mek satharam liba dugi thawong adugi mekta governor da iba sirol sita palli PAPS na under sign tawraduna sarona ngasi nungthin gi pung amaga makhai muk taba matam gi thangdu ama lodge tawraduna themthing asangba IGP na MP Sanajaoba gi maki compound residence manung na sanglalaga maki security personnel sing MP gi lariba singda threaten tawramba loina na FIR pangan heba wapum yauna IDP internally displaced person sing satliba rally asi organize tawban heba wapum yauna ko gi laifam yauna pi heba SARS kya ma tawri loina na makhata na hangna MP gi security personnel sing su sawbaga loina na threaten tawi heri report asida makhata na palli madudi hariba MP gi residential compound si holy place oina state sigi oina konung royal place ni heba wafum yon phongdokli urkhul times thaglak pa post ama de extra nuit mangani thangna na anti poppy drive sa thaba matamda 436 acre gi poppy sing manga takhan ki bigi post ama N Biren singa na share tawraduna poppy thariba masum land mapusing phakhoina aikhogi tungi generation amasum forest sing manga takhan mani haibo wakum yon phungdokli tentana sum miyam na thamjage duga hausukuina di miyam paus mata solution jarage masum khata bano babdet miyam punanga minasi